mayambo ahme maktada kangnai leipung wari channel gi maiketiki mayambo amuka hana taram nokchari ngasi suai gi subscriber makhangna thabira pawari ama mayamda khudol tamjarge haidona poduna lakchari wari selan thokchakiba matamda soikiba langkiba yarabasu mayamna ngakpiyo haidona hajari wari sokdringe mangoinana channel asibu ahanba thengnabibo oiba taragadi adom adongi mamal yamlaba like amuding subscribe share tobiramu haidona hajari adudi wari sokjaragi aina thengnakhriba mafam adudi Manipur gi manungta leba hospital amadani hospital asi mayamna thudo hendongna khangnaba maramna hospital mameng adudi ai panjararoike aikhogi isi amakha chorol paron pangang dangang badagi hospital adugi psychiatric ward ta pukhatki adona pukhatpa aduda hospital adugi authority na ngasi gi casualty da leiro hayeng dagi ward ta emit tawro haiduna haidaki madudagi aikhoisu casualty da leki casualty da leidingai matam maduda su isi ado makhun masado phana puna wanaki aikhoisu ahing tumdabi yamna wana senakhi nong alaba matung dadi hospital gi authority na hairambagi matungena aikhoisu prap thuna emit tawre aikhoisu ward aduda numit nini humni mukti yamna wana tumba saba khangtaba makhai isi ado senakhi isi ado su gyan taadana choron paron pungang dangang laga adum makhata na lekhi asomna nametare ni nipani mahujilaba matung dadi isi adusu karisu thudokpadi tawdre hanagi matago gyan taba sak ningthin nungaina saba tawre masigi matung dagidi aikhoiga bed thangnana leiriba patient adugi mama dana somna haida khengonda ibema aise kanogi abortion gi problem leiba maduna gyneki ward ta amukta sabminaru sira kanoga ichanupi ga sabmina saibasu ichanupi di naraga lebinina phalak tare aduga ichanupi sigi nupa sisu aigi mataw karamna sabminaruni ado sabmina naba mi leitre aduna ibani amuktang sabminaru sira asom dhanglaki adom hanglakpa aduda aikhoigi isi aduna su asom hairaki hoi phare sabminaru ro adubu kayam bu kuirakadino nakhoibo aduda aina khangdise kayam kuiraktuino phat laknabadi hotnageda asom hairami asom na haibaduda aikhoigi bed thangnana leiriba patient adugi mama nene aduna somna mohairaki pung mapan nangnabadi lao haibane ado chak chathokpa loiraga chatlasi asi hairaga isu chak chathokpa du loiraba matungda loina loisilamle loisinba loiraba matungda ibani su gainiki ward aduda lakle ngahak leiragadi ibani su adum phamduna leiringai aduda authority aduna somna mohairaki nakhoi ngahtang ti ngayuko asom hairakpaduda ibani su ngahak ngai minarami ngahak ngairaba matungda isu ngasai isiada kuinidi leirak loya na hairamba aduda niching laktuna nene aduda asom hairami nene thenchu thenge chatnaba torosira makhoi gise kuikadabo male nene aduna ngai khodanangsu ngai pagi ngai ba ngahaktang di ngai gise asom ngairamba dake ngahak leiragadi pung taramathoi taslakhi pung taramathoi taslakpa aduda nene aduna yengli paduda aina kyang wali gi haidana hanglami madudagi nene su ngahak leiraga chatlasi hairaki maduda aina nene aidi thenge isieta aina ngantana halakka hairame isiena su halaktre hairamani aduna ai hana chatlamlake nene aduna asomna mairake ngai khotana su ngahakte ngairaga chaminara sekedobuke madudagi aina tumnimbaga kaika nene ai halamlageda asi hairaga isu aigi ngamnaba nganglaga ai itomda lakhi pongnaga thengjilakpane itomdanaga lakpoibane aisu kina hospital gi lambi aduda itomda lakhi adomna kina hospital gi lambi aduda lakpaduda aisu kiraduna aikhoigi maningdagi aigi imanabi soiba inamasu oiba amalei aigi phone da loktholaga mangonda call toksilaga wari sanaraga ai lakhi asomna wari sanaraga lakpana security mayamna leiriba mafam aduda ai yoksilakhi matam aduda security nupa makna phone da wari sanaraga leiramkhi madudagi maksu phone atu thamkibaga mapa sanaduna aina asomna haikhi dada ai thanta chapakire security wata amukta thembiyo aina asomna haibaduda security aduna asomna mahanglakhi he nambu kadaida chatloino asuk thinglaba kana sida adusu nupi masana tanta adom hanglakpa aduda isu aina asomna hairami dada aido
ꯅꯦꯅꯦ ꯑꯃꯒ ꯒꯥꯏꯅꯤꯒꯤ ꯋꯥꯔꯗꯇ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯊꯦꯡꯕꯗꯨꯗ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯗꯕꯗꯒꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯋꯥꯔꯗ ꯑꯗꯨꯗ ꯏꯆꯦ ꯑꯃꯁꯨ ꯅꯥꯔꯒ ꯂꯩꯕ ꯑꯗꯨꯗ ꯏꯆꯦꯗꯣ ꯑꯩ ꯊꯦꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯦꯅꯦꯗꯣ ꯊꯝꯂꯝꯂꯒ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒ ꯑꯩꯒ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯏꯕꯥꯅꯤꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯋꯥꯔꯗ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯁꯨ ꯄꯨꯡ 10ꯕꯨ ꯍꯦꯛꯇ ꯇꯥꯔꯕꯗꯤ ꯊꯣꯡ ꯑꯗꯨꯝ ꯂꯣꯜꯂꯤ ꯑꯇꯩ ꯋꯥꯔꯗꯀ ꯃꯥꯟꯅꯗꯦ ꯃꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ ꯏꯆꯥꯟ ꯅꯪ ꯑꯁꯤꯒꯤ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯑꯁꯦ ꯀꯥꯈꯠꯂꯒ ꯅꯪ ꯆꯣꯡꯊꯕ ꯉꯝꯒꯗ꯭ꯔꯥ ꯃꯗꯨꯗꯒꯤ ꯑꯩꯅ ꯉꯝꯅꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯐꯦꯟꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯆꯣꯡꯊꯔꯛꯈꯤ ꯑꯩꯅ ꯑꯗꯨꯝꯅ ꯀꯥꯈꯠꯂ ꯆꯣꯡꯊꯕꯗꯨꯗ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕ ꯁꯠꯇꯔ ꯑꯗꯨꯗꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤꯕ ꯗꯗꯥ ꯑꯃꯗꯤ ꯏꯆꯦꯗ ꯑꯩꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯜ ꯇꯧꯔꯕꯁꯨ ꯃꯈꯣꯏꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗꯦ ꯉꯁꯥꯏ ꯑꯩꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯏꯅꯝ ꯑꯗꯨꯁꯨ ꯐꯣꯟ ꯑꯗꯨꯃꯛ ꯄꯥꯏꯔꯤꯕꯅꯤ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯆꯠꯆꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯁꯨ ꯃꯄꯥꯜ ꯑꯗꯨꯗ ꯑꯩꯕꯨ ꯁꯪꯕꯤꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯗꯨꯅ ꯑꯩꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯧꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯈꯣꯜꯗꯃꯛ ꯇꯥꯔꯤꯕꯅꯤ ꯊꯣꯡꯗꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯔꯛꯈꯤꯗꯦ ꯑꯩꯅ ꯀꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯀꯥ ꯀꯀꯥ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨꯕ ꯑꯩꯅ ꯑꯁꯨꯝꯅ ꯀꯧꯕꯗꯨꯗ ꯀꯅꯥꯝꯇ ꯈꯨꯝꯂꯛꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯤꯅꯣꯅꯦ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩꯗꯨꯗ ꯁꯣ ꯆꯕꯨꯜ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯑꯁꯤꯒꯤ ꯁꯠꯇꯔ ꯑꯆꯧꯕꯁꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯕꯤꯗ ꯀꯦꯟꯇꯤꯟꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕ ꯁꯠꯇꯔ ꯃꯆꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯗꯣꯔꯤꯕ ꯃꯥꯜꯂꯦ ꯑꯗꯣꯝꯗ ꯑꯝꯇ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯑꯗꯣꯝꯅ ꯈꯜꯂꯒ ꯀꯦꯟꯇꯤꯟ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯀꯦꯟꯇꯤꯟꯒꯤ ꯁꯠꯇꯔ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯁꯨ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯉꯛ ꯉꯛꯆꯈꯤ ꯑꯩꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ ꯑꯗꯨꯁꯨ 12 ꯇꯥꯗꯨꯒꯤ ꯇꯧꯔꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯑꯩꯅ ꯏꯅꯝ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗꯗꯥꯒꯤ ꯏꯆꯦꯒꯗꯁꯨ ꯐꯣꯟ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯠ ꯎꯞꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯏꯅꯝ ꯑꯗꯨꯗ ꯏꯅꯝꯃ ꯅꯪ ꯉꯍꯥꯛꯇꯪ ꯄꯥꯏꯌꯨꯀꯣ ꯃꯅꯨꯡꯗ ꯃꯤ ꯊꯣꯔꯛꯄ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯕ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯑꯗꯨ ꯗꯗꯥꯗꯤ ꯄꯥꯏꯔꯛꯈꯤ ꯗꯗꯥꯅ ꯍꯦꯛ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯒ ꯑꯩꯅ ꯇꯥꯔꯝꯂꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯅ ꯗꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯗꯗꯥ ꯈꯤꯇꯪ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯆꯧꯀꯤꯗꯥꯔ ꯀꯀꯥꯗꯣ ꯍꯧꯗꯣꯛꯂꯒꯅꯦ ꯊꯣꯡꯗꯣ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯂꯛꯑꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯨꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯗꯗꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯆꯧꯀꯤꯗꯥꯔ ꯀꯀꯥꯗꯣ ꯇꯨꯝꯕ ꯍꯧꯗꯣꯛꯂꯒ ꯁꯠꯇꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯈꯤ ꯀꯀꯥ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯁꯣ ꯆꯕꯨꯜ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯑꯗꯨꯒ ꯈꯨꯃꯨꯛ ꯎꯞꯄꯒ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯀꯧꯕꯗꯗꯤ ꯀꯅꯥꯝꯇ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯆꯧꯀꯤꯗꯥꯔ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ ꯏꯍꯦ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ ꯉꯁꯥꯏ ꯅꯈꯣꯏ ꯂꯥꯛꯄ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩ ꯇꯨꯝꯕ ꯆꯪꯂꯕꯅꯤ ꯑꯗꯣ ꯀꯅꯥꯝꯇꯗꯤ ꯂꯩꯇꯦꯗ ꯑꯩ ꯏꯊꯣꯟꯇꯅꯦ ꯀꯥꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯁꯣꯅ ꯑꯩꯅ ꯄꯥꯏꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯃꯈꯣꯜ ꯇꯥꯔꯤꯕꯅꯣ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯣ ꯁꯥꯎꯔꯅꯨ ꯑꯩ ꯇꯨꯝꯂꯨꯕꯗꯒꯤ ꯃꯈꯣꯜꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯕ ꯀꯀꯥ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯏꯅꯤ ꯋꯥꯔꯗꯇ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯄꯥꯎ ꯄꯨꯂꯞ ꯐꯥꯎꯅꯔꯒ ꯑꯩ ꯒꯥꯏꯅꯤꯒꯤ ꯋꯥꯔꯗꯇ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯆꯧꯀꯤꯗꯥꯔ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯁꯨ ꯂꯧꯍꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏꯈꯩ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯗꯥ ꯑꯗꯨꯁꯨ ꯃꯍꯥꯛꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯏꯅꯝ ꯑꯗꯨꯁꯨ ꯅꯪ ꯃꯅꯨꯡꯗ ꯆꯪꯂꯕꯅꯤꯅ ꯑꯩꯁꯨ ꯐꯣꯟ ꯊꯝꯂꯒꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯀꯥ ꯁꯅꯥꯇꯣꯝꯕ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯀꯀꯥ ꯁꯅꯥꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ
Ibema nongna lakpa miyuisingdadi khara-kharadi sanim phanganbani adubu karimtadi khaluno karisu thudokpadi tawdabanida makhoina ngarang nangwanda asing bhaidoktriba ado nangki khrani na haidabani asumna kakasana tomban haidaki numit nini leiraba matungda aikhoisu disas tawrakhi tamna baibase asumaina tawpa oire haiduna aigi wakhalda khanjaki numit ado khanjalubada yamna sukiki aduga isada yamna ngaksabasu phawjaki wari asi matang soida losinjari karigumba adom ki isada hakthengna thokpa wari sing leibiragadi aikhoina pithokjariba WhatsApp number asida thabiraknaba ningsingjari ngasigidi kaina napa yathangni jari mathangi video da amuk thengnarasi